Clean Imphal City Mission ki makhada Imphal City bu taru tananba city ama oinaba haiduna nungtigi sit sengba touragasu city asigi mafam kharadi amot akai mayam peisinduna yamna maong marin tadaba fibam da leiri. City asigi manung chaliba Thangal Bazar, Naga Mapal, Ima Keithel, Hao Keithel, Konung Mamang, Andro Parking, Gandhi Avenue, Haizin Fam Yauna, Tongan Balambi Kharadi, BJP ki Lengak Asina, Thawoi Bidabagi Mami Chauna Tari. BJP Lengak Asina Paikhaliba, Clean Imphal City Mission Asi, Kadai Fauba Mai Park na Changsilibagi Haiduna, MAMI TV ki Editor Seidur Maibam na, Imphal City ki Tongan ba mafam singda koi na chattu na ying silubada, Thengnaraki ba kharadang, Lengak Amadi, Mari Leinaba singda Paudam Ama. Imphal City bu taru tananba city oinaba haiduna Clean Imphal City Mission ni makhada nungtigi sit sengba touragasu city asigi mafam kharadi amot akai mayam peisinduna lengak nam e changidabagi mami chauna tabatana mission asi wan thok lehendabung tori Imphal City ki manung dala yeba yamna la sing amadi lambi gi nak eta taibu pumtraba phadaudi singdagi lakpa tamthibam maramna lainatina lakatra haibi Akiba poknari lambi kharadi mayaida kongkya leiba maramna accident toina thokal mafam su oiri Clean Imphal City Mission gi daita loriba Imphal Municipal Cooperation Office manakta asing phim len bai yamna leibak thibani Manipur apik state am oizraga suma palam singdagi langkoi betoi laliba state amani adubu amona kai singi urhagdi yamna ikai ngaini maram masna lengak amadi mari lene bo thogitina akhanabam ing changduna Clean Imphal City Mission thabak oin upi miyamda pawdam jariba Seidur Maibam Editor MAMI TV. Clean Imphal City Mission ki makhada Imphal City butaru tananba city ama oinaba haiduna nungtigi si sengba touragasu city asigi mafam kharadadi amot akan mayam peisinduna yamna maong maril tadaba fibam da leiri. City asigi manung chaliba Thangal Bazar, Naga Mapal, Ima Keithel, Hao Keithel, Konung Mamang, Andro Parking, Gandhi Avenue haijin fam yauna tongan balambi kharadadi BJP ki lengang asina thawoi bidabagi mami chauna tari. BJP lengang asina paikhatliba Clean Imphal City Mission asi kadai fauba mai pakna sangsilibage haiduna MAMI TV ki Editor Seidur Maibam na Imphal City ki tongan ba mafam singda koina chatuna yingsilubadagi thengnarakiba kharadang lengak amadi mari leinaba singda paudam zabani Imphal City ki manungda leiriba lambi iramnala sing amadi lambi ki nakyeta tariba fatta haudi sing asina achat awong torba mayamda toina kudong thiba thoknaba mafam sing ori asigumba mafamsing asidi Clean Imphal City Mission ki manu chantrabra haiba wahang faba MAMI TV ki kuthangda miyamda hangnarakli Imphal City ki tongan ba lambi kharagi mayai jabukta achobok kong kaya leiba maramna lambi sathok chasin toba miyoi singda misi minamak thoktragasu yamna toina accident thoknaba mafamsing ori hariba lambi sing asi nongzu madamdana ising thumjinduna chathok chasin yahandaba aduga Kalen thadana ufulna awaba ohiliba mafam singni city asiki mafam kharada lairiba drain singda kuplamba place sing kaikhiba maram asida lakpa fatta hawi sing amadi lambigi nagyeta tariba pumtharaba amot akai singdeki lakpa namchiraba manam na Leina tina lakatra haibagi mipaiba yaunare Clean Imphal City Mission ki achoba daita loriba Imphal Municipal Corporation ki office kasu yamna naksinana lairiba mafam kharada pibam tadana leiba haibasi yamna maklaibak thibani City asigi ananba mafam khara media da thadoglaga Imphal City clean oire haiba yaroi Manipur asi apikpa state ama oirasu mapalomdagi lamkoiba mioi kaya toina lakpa mafam oribani adubu asigumba mafamsing asi mapalomgi touristing na ukhragadi yanamak ikainingai oi maram asina hauzik paliba BJP lenga amadi mari leinaba authority singna hiram asiki matangda akhanaba ming changduna tungkoiba thawang ama paikhatbiu Masina Trabadi Clean Manipuri City Mission ki thabak oina utpagi mahut wahaikak oina lehau uragadra haibasi akoibagi miyamna hangnaragli